social media sing the Thadurakpa video footage Kaluna Mayam caption and Tamzarange. Houjik2 Kakching Lamkhai Yaoramdaida eco ben Amaga, Swift Desert Amaga accident okre, Swift Desert Thorakpa Nupadu, Aruba from the hospital Pukat Krehadi, Amasum eco bend Thorakpa Makoi Anidi, Karashokle, Amasum Kana Kanano, Kari Lamday no Hibidi, Kangmangam Drihaba Paw, social media sing that. Thaganarakli, the Gomiam, update Yaminasi, update Pizza Kana Tamzari, Maso, Magasatas Rapo and a top more review, Poxing Miam Taminasi. Nasinumida where Fonki but one to one Manipuri chief Hongsing Amasum Toki, but how to what Toxing the Gimaru be Poxing Congo Saraga, Manipur top, Sanel Gimekedi Gimiam, the Tamzagi, Hanbada, Daraka, Labangagi sang Putona Balenga, Amadinga, missing Amatoina, Hotna Minasi, Minister. Si Minister N. Beren High Crate Lenga Sinangagi Potok, Henget Hananaba Hotnarak Padigi Sidi, Mai Pak Gilambida, Sanction Mangamle, Darka Labangagi sang Potoknaba Lenga Madi, Ngamising Amatoina, Hotnaminasi, Wapamasingasi Fishery Department Sinduna, Ningol Sakobigi Mangoinana, say couldn't give Pangtok by annual fish pier come pier stroke competition, Ngagi Mela. Impalgi Mapan Kangze Bung the Pangtok Patauram the Sip Gas or in a Magna Fondo Kibene. Say Minister Makata Raduna Manipur say Kudingi Nga metric ton leasing Yang Haigater Darkaroi, Masida Lenga Sinangami Singa Kana Honarak Padigi metric ton leasing Kuntra Gom de Putok Pangamle, what how river metric ton kun go home de Silaka the river Sahi Ama Anesida Men Katpangamna Bonari, Masinangam Nagadi, Mapalam digging up Pusilakpada. Sat Kigadaba Lupa Roni Furom Kanmangam Lagani Hainsu Fondorakli Atopa Paumana Hill Area Committee gi Build Lano Uhan Bigano Manipur Hill Area District Council Bill 2021 Sibu Matang Sahida Pangtoka Doriba General Election Asida Political Gilusing Bakrana Miam the Lan Uhana Navatawong Satare Hill Area Committee Bill CD Parliament Kaktana Same Gadaba Yingsin Gadabadu Manipur Legislative Assembly na Taugadaba Haiba Wapam Pushilak Liba Simaram Sadi Haina Movement for People's Right Forum Manipur Gi Convener Gonmei Kuri Pauna Thadorakpa Sirol Amada Kangalakli Sirol Asinamaka Taraduna Hill Area Committee Lainga Ki Union Territory Act 1963 ki Makada Manipur Legislative Assembly da Committee Sigi Makada Standing Committee Member Hablaga Mathau Toki Adubo India gi Constitutional Kungatret Amendment Bill 1971 da Manipur di India gi State Oire Adubo Article 371 Clause Sigi Constitution na Hill Area Committee Sigi Status da Laikre Maramaduna Miyamda Hariba Bill Sida Samam Naba Politicians sing at Obigano Heidi Hennesu, Powers na Fondorakli. Makasa Tazarapo and Nasi State Sigoriba COVID-19 update Mayam Tamzage, Nasi Goriba positivity rate 3.5% lady. Amasum upon boy Nasi Mio Nifugumari, no COVID-19 positive over thing that create Mio Ahumna COVID-19 positive over Lake Kidre Hana claim Tauri. Upon boy na Mio leasing a Magasani go home draga mangana, Nasi COVID taste of Cresuhari. Ngasi COVID-19 positive oirakraba miyoy nifuga mari asi miyoy amana Bisnupurdagi Impal East dagi miyoy nipan Impal West dagi miyoy kuntraga mathoy Kamjong dagi ama Tamenglong dagi ani Tengnopal dagi positive oibagi report fangkide Thawal dagi miyoy ama puna miyoy nifuga mari nangno COVID-19 positive oibagi report thengnare adu ngasi COVID-19 positive oiduna laikhidraba miyoy ahum adudi Impal East dagi miyoy ama Tamenglong dagi miyoy ama Ukhul dagi miyoy ama puna miyoy ahum laikhidre haina claim tawri Marathana state sigi wangmara thokpa aten ma paw khraga mayamna thamjagi Afghanistan Taliban singna paksana operations athakre Afghanistan gi mafam kyada ISIS ki suicider bomber singna satakhiba attack ta miyoy kya siena nangkiba kayamana soktuna laikatna rakhiba sigi tungda Taliban gi fighters singna mafam kyada operations athakre Kabul, Kandahar, Yauna, Leba, Sigi, Tuan, Mapam Kara, Nungthil, Kaidana, Punkun, Gamari, Operation Sataduna, terroristing, Tianganaba, Akan Matabak Lokatre, Adumapo, Houjik2 Oinadi, Susaikar, Amata Fabi, Wapam Retreat, Haina Talibangi, Masin at Pamana Fondokre, Masin at Paduna Mahatana Haikibada, Oira Liba Piba Masida, Afghanistan gi Miyamna Mikup na hum singa Lainabasu, Hangan Kre, Haina, Paus na Mahatana Fondorakli. Amaromdana
US na Myanmar gi military sarkar da akan mawafam thamkre US na Myanmar gi military sarkar akan mawafam thamkhibaga loinana makoina khunja sing da ot nairiba mi phami pun sathariba mahiroi kya mahai tamba phangandriba loinana rajniti gi bondi kya fazinduna jela thamliba du khudakta thadokna bawafam thamkre amaramda leba adugi karendal hobu singa Myanmar lanmi singa leptana khuthokna bagi nakal animakta aso opan zawna yaure hain sufungdorakli Makasa tarak po na masumlosilak po na topatin mapawkra na National Highway Kuntra katare pakthokpada lamgi compensation PWG ngasidagi pungkun gamari ki total shutdown sa takre National Highway Kuntra katare Nepal Ziribam nambi pakthokpada sokiba None district leba miyam gi laingak na pithokpam thokpa land acquisition amasum compensation pithoknaba dabi tawduna affected land owners committee longmai amati Kumzi na ngasi None Bazar National Highway Kuntra katare thingduna pungkun gamari ki total shutdown sa takre None district ki mafam kya dagi lakpa miyam na total shutdown asibu sagotladuna lambi pari ngasi gi mafam kya da gari tayar mai thapa madi uwa phaijinduna lambi thingba ki thabak sa taki mapung oina miyam gi ihau sagatpham oiriba None Bazar gi akoi mafam singda None district police ki kangbuna khongjang sangsiliba miyambu pamdaba thodok thoktana ba akanba section tharang lokhotli total shutdown asina maram oiduna jiribamdagi imphal tholakpa passenger puba madi mal puba gari kya lambi da panduna lairi loinana imphal dagi jiribam sangadaba gari singsu sangba yakhidre amaramda total shutdown asigi manungda medical electricity power supply media madi emergency servicing di aduma komthokli total shutdown asi sogotli basingna fongdorakpagi matung inadi land acquisition amasum compensation gi matangda laingakna amuk hana survey tobiyu land compensation gi senpam matik sana pibiyu kariguma committee na taliba demand sing laingakna thabak to onthoktrabadi makha tan akan makhongjang kya sangsingani sohari amaramda sathariba total shutdown asida pamdaba hingsa gi thodok thoktanaba None district Police ki kangbuna akan mamong na ngaksin ki tabak sa thari pauksi asina phangba paugi matung inadi haujik phawba pamdaba thodok thokpagi paudi fangdri haina pausina sumakata na fongdorakli atopa pawma namo MR amasum police personnel lisingani ga satre ka kungani thoi wasak lawbagi thoram pangthokre ngasi pangai da leiba Manipur Police Training College MPTC gi parade ground Nifugani Pan Super Base ki Police Constable Male Civil 2018 namadi 55 Suba Base ki Rifleman MR IRB personnel puna lisingani ga satret ka kungani thoi wasak lawbagi thoram pangthokre ngasi gi thoram aduga mari leinana Chief Minister na phongdokhibadi security personnel singna khuta pairi khulai adu leibak ki yeknaba singda natana misam singna khak onsin ge khangano wana semgalakpa miyam gi thajaba amadi police public anigi lainariba afaba mari asi manghandana ba khonasi haina Chief Minister na phongdokhi ngasi gi thoram aduda cabinet minister sing MLA sing amadi Manipur Police Department gi makhok thongba official kya saru yakhi thoram adugi saru ama oina MPTC ki director Tutusnana personal listing aniga satre ka kungani thoi amukta da puna wasak lokhi personal sing satpa mass pass Chief Minister Birena silut okhi Thauramadu Chief Minister na makata na phongdokibadi matamamada oiramba police ki lamsa sajat Houjik2 yamna sauna khenare matamamada police ki gari ubada miyamna kiduna senarame ngasidi police amade public anigi mari aduki mati fagalakpana police asi miyam gi marup oina ure lamdam ama sokot haibis law and order ga mari yamna laine ngasidi lamdam asida law and order gi fibam aduki mati fare hana lawi yare law and order khakta natana afaba police public anigi mari sagat pangamle drake mayokta amata punna lemminarakpa asi afaba khudamni Tuan hiram kaya da Manipur Police Department na lauriba thaudang asi yamna singthaningai oi Houjik2 ina di mem pauk su matang asai lusinjarage amasum pathoksagi bra soikiba lankhiba kaya yarsi mem na ngakpigini matam gi marui bi pauk sing leptana mem na update pizara kaina su channel asigi maikei gi tigi mem da su thamjari and thank you